ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯊꯨꯕ ꯃꯇꯝꯗ ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯁꯥꯔꯤꯕ ꯕꯪꯀꯔꯁꯤꯡ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝꯁꯤꯡꯅ ꯂꯧꯊꯣꯛꯄ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯌꯣꯛꯇ UCMꯅ ꯂꯦꯞꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯆꯦꯠ ꯑꯃꯠꯇ ꯃꯤꯇꯣꯞꯇ ꯄꯤꯔꯣꯏ ꯍꯥꯏꯅ UCMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯑꯃꯨꯛ ꯍꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ Chief Minister N. Birena ngarang Khoizuman Tabida Kuki militant singna Khunja volunteer ahum hatkiba mafamda chatuna yengsingkibaduna Manipur kannaba lanjongda thaunagi inot pire. Northeast Window TV na sandok sariba numidangi pau miyeng tabiriba singbu chan mabamna khurumjari hauzik pau sandokna pizari. Manipurda thokliba irang asina maram oijuna ching amadi tamgi miyoi singna bunker saduna leriba sing asi athuba matamda Central Force amadi State Force ka loinena thugaiba hauragani haina Chief Minister N. Birena ngasi lauthokre. Wafum asing asi Chief Minister's Secretary ta pangthokiba paugi mifam amada Chief Minister na phongtokibani. Lakliba July 5 dagi class 1 dagi 8 fawagi oina school hangdoklagani haina su Chief Minister na haiki. अपुनबगी सत्तम द कायगदबा लैवाकी ओइबा अखोई लैमिनरिबा जाति सिंगी मरकदा कायगदबा लैवाकी ओइबा अखोई लैरिबा स्टेट सिगी अपुनबा एडमिनिस्ट्रेटिव सिस्टम द कायगदबा मखल मतगी आई सामक अदो ngasi सरकार से गमिनरिबा कोई पुनमंगना वासागा लंदम सिगी लैबिरिबा इमाइबेल सिविल सोसाइटी सिलिनाव हलमन मयाम फमदे कोइना ईश्वर की मिंगदा दो पाखंग बगी मिंगदा गवर्नेंस की प्रभु की मिंगदा कोन वासा इसिनी मखल नमतगी अकाइबा तगुदब पोट खुदिमा कोइ अमत तौरोय सब चाना लैबाक मियाम न पामिबा लैबाक काइदबा एडमिनिस्ट्रेटिव तोंगाना लैतबा अखोइ मसेन पुन हिंमिनबा हाइबा वखलोन दो मदुदे द कोइ सब चाना थबुक तौगनी हाइदना ngasi मणिपुर की मियाम इमाइबेल से नौ मियाम पुनम फमदा कोइना कमिटमेंट दो मोहन ईश्वर की मिंगदा कोइ पिजरी अदुग लोइना इन मयामदा मोहन अपील तौजनिंग बसे थोखिबा थौदोक्सिंग थोखरगसु एखोइ इरांग मिहाद मिपुन युम कई थुगाइबा लुटपाट तौबा अदुगा मिगी मसा मसागी लेजरिबा लमसिदा अखोइना लम लौदोइनी येनादोइनी लैदोइनी काइना तौबा यामना प्रोवोकेटिव ओइबा अदुगुमसिंग तौबीदनबसु आई बोट कम्युनिटी अनि मक्ता अपील तौजरी अदुगा सिविल सोसाइटी खरा आई ममिंग दि पलरोगे यामना कन्ना कन्बा वा कम्युनिटी अमदा नुंगाइरोइदबा कम्युनिटी अमदा सोकदबा प्रजादा यामना इमोशनल प्रोवोक तौगदबा अदुगुम वाहि वतासिंग सेनबा प्रेस स्टेटमेंट सिंग करी करी यारिंगै ngangbada sakpada TV discussion da wero amada wero provoking oiba jati emagi nungairoidaba simai tawbiganu haidana mayamda haijari nganung ba haining ba pot punumak adum phajana aikoi punuku khonjelaga punuku tasallaga haibiba aduga rumor sima lebagi sinnaw sindaina appeal tawning masing asi media gi khuthangda paw ama taradi mato at least ani om lok chumbra lanbra re-verify tawbiyo natragadi hujikidi photoshop adagi technical mayam ama internet ki adagi social media da kaida leiramina pahai da hairakpa kokdawda torukpa mayam se torukanda khoisi aman amadu thajana da bugi sangsi amna henkala lei aduna paw ama wafam ama social media da natraga kabal lakpa matamda re-verify tawbirakanda chumbra lanbra hangbirakanda makhata ba thabuksing tawbiyo haidina appeal tawjari अदुग लोइना ख्वाइदगी मरुइबा मांगदा फंबिरिबा मीडिया की सिलनाउसिंग करिगुम्बा कनागुम्बा प्रेस मीट तौबदा नत्रगना वांगांगबदा असोइबा यावरबाबदा इमोशनली नत्रगना हाइरोइदबा वाहि थोखिबा यावरबाबदा मदु एडिट तौबिरे हरगा लेरिबा सिचुएशन सिदा फगदबा मोंगदा सेमप्रोक पिरगा शांति पुरगनबि मोंगदा पाउ फंबिनबा पाउ तंबिनबा पाउ इबिनबा ए मसिम तंगसु अपील तौजरी हम लोइसलकपदा इमाइबेल चेनाउ मयाम मणिपुर की लेबिरिबा प्रजा पुनमक मपान लेबिरिबा मणिपुर की नुंसिबिबा मयाम पुनमकना इंगना चिंगना मणिपुर दा शांति हंजलनबगी होनबिरिबा पुनमको अमोहना अखोइ मयाम गे तरफतगी आइना महु सिलगा थागचरी लोइना मखा ताबदा मपुंग फाबा शांति हंजललागा अखोइगी तौगदबा अखोइगी तौगम थोपा थबक अदो कॉन्स्टिट्यूशनली आइन ने याबा मोंगा अखोइ पुन्ना तानरगा तमिननबा अदुगा मणिपुर की फ्यूचर कलमनबा मणिपुर की लेबा जाति पुनमकी फ्यूचर nganna mapung phana thamnaba
ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ Manipur ki apun bagi saktam da signal rakpa khuding makki mayokta UCM na matam chupada lepkani Manipur ki lamachet amata mitopta piroi haina United Committee Manipur ki President Joy Chandra Konthau zamna phondokre ngasi Manipur Press Club ta pangthoki ba UCM ki kunhumdoi raksu ba mapokumon ki thoram ga mari lenena Joy Chandra Konthau zamna hai Manipur da furup kaya na nungsi chanana leiningai asida foreigners sing ki oiba tongan balengak ama oizage have demand aduni demand asi yadraga na micham miyam bo hatkani yum kai mai thagani habani foreigners signal lamda masjid laktuna makoigi tongan balengak ama sem ga haibasi oitoktabani maram chadaba demand mayam ama Manipur da tawganu ichel inaw sing nungsi chanana leiminari ba si thugai biganu kanagumba Karigumba makhatana khangbangambagi pangalgi wangmada leiraklabadi soijana merik pidagi meizaubi olakani haiki hauzik oidiba tangdu leita daba sida miyam na maruk na kanano yeknabana kanano masak khangna lanthingna bachangi lan asigi lan kok oigadoriba asi Manipur gi chief minister ni lan mayai chalaklaba asida lan asibunna thaiduna chenaba chief minister gi from resign tawgi haibasidi maram chade madugi mahod lan asi kamdawna mai pakani lan asi kamdawna warishin purakani haibaromda changsin bana fagani resign tawgi Harabasu lan ase loiraba matungda resign tobiyu haiki magna hai Manipur miyam amadi Manipur lenga kapuna leminaduna amata oina lanthingna change Manipur gi hauzik asok luraba tanfam asida kanagoma miyoi kharana power munaba fam munabagi mami uba fangi masikudakda lepkadabani Karigumba leptraduna Manipur miyam ki interest sokpa thabak ama thoglakpa tarabadi madugi afafata pumna magmasa masana pujagadabani haina UCM na thamlakli United Committee Manipur ki Kolumdo Shiba Mapu Kumona Langpada Iramdam Sidaleriba Ireisha Kodimakta Ana Yek Yaudaba Tangdu Leitaba Manabu Kunai Ama Porapu Oirasunu Haina Yaifa Paudin Pijari Loinana Manipur Apunbagi Saktamda Singarapu Kudimaki Mayokta United Committee Manipur Matam Suppada Lepani Habido Miyam the Tamzari Manipur ki Lam Insi Ama Pauba Ekoi compromise Toroi Kanagumba Mito Amata the Piroi Habse United Committee Manipur na Miyam the Amukahana Tamzari United Committee Manipur si Miyangi Jungi Tang Tramida Bangkok the Tongna Kiba ceasefire agreement da without territorial limit haiba wahi ahum asi yawbadigi Miyangi ihok lakiba miyoi trying pana thawaina pontha pikiba miyoi kaya aso open nangkiba aduga aikhogi laisang ni haida lawnariba assembly phaw mai thana tumna chakiba amadi chief minister Bangalore MLA sing Bangalore tumna thakiba adumba iho aduta Miyangi iho adugi manungda United Committee Manipur Furuk Kudingmak Amaga Nuksi Sanana Leva Manipur se Makoigi Oiba Tokhaiba Lenga Hybrid foreigner singna pulling ba lenga ama oijege haiba demand aduni hairib the demand adu yadragana aikoi mi ju hatkani yumju mai thagani haibani hairiba mi sing adu kanano haragadi chin kuki militant sing neba Manipur da laaga makoi gi lebak sing ga haibse never oiroisin aduga ngasi lan asigi langkok oigedabse Manipur gi chief minister Kariguma chief minister na hairiba lampham sidagi mamai leiraga aikoi chief minister famdagi resign tawga haibse Kariguma resign tawning ba leiraga su hairiba lan se loira matungda solution pora matungda chief minister famdagi resign tawda akai ba leite aduga yengna ba singna aikoi da lan ka fa ba kanna yum mai tharaba mi ge halaba matam asidai sida aikoi kana gumba kharana aikoi power phangok da ba yade group semaga tawriba thabak ase masi khudak de lekadabni Manipur people gi interest so thabak ama tholar agadi madugi daita hairiba mioi sing aduna pugadabni haibse United Committee Manipur na thamjari Thauram atuda UPF ki President Nongtongbam Rupachandra IPSA ki President Taurangbam Virzid NIPCO ki President Oinam Premzip Pandam ki President Yumnamcha Dilip Kumar Akom Luf Kanglipa ki President Soraisam Chanzid Kanglamai ki President Wailai Klema Amadi Amkel ki Vice President RK Vinona Theba Mitunglen Oina Sargyaki Haukiba Thangza Amadi Nomaizing Lona Bahingda Visnupur District Kumbi Esiki Manung Janba Koizuman Tabida Kukimilijan Singdaki Ngaktok Naba Bankar Saduna Leiba Kunja volunteer Singda Nomai Kapsan Duna Attack Toropada volunteer Ahom Siki Bamafum Dangarang Chief Minister and Birena Hangtengna Chatuna Yangsin Kiba Aduna Manipur Gi Apun Basaktam Amadi Ngamkai Ngak Naba Honariba Miamda Achoba Taunagi
inot ama havle hana tungan tungan ba mioi section kaya dagi fonglok narakle ngarang khoizuman tabida khungang liba volunteer ahum ko ki terrorist singi makuta sikibaki pau hek tabaga chief minister biren khoizuman tabida chatkibani ma ki khongcheta wak samadi yas minister govidas konthauza moirang ac ki mlat s santi amade kumbi ac ki mla s prem chandra su loinaki khungak naba leiwa khunja volunteer singda ko ki terrorist singna hingnong yaida naron de changlak laga nomai kapsinduna landarakpada khunja ahum lekhidabagi mikap mira khona khoizuman tabi ki atia nilingai charakta chief minister birena minister amadi mla kharaga loinana mafam adu da laktuna yengsilaba amadi awaba nanglaba imung singi awaba da saruk yabagi wafam phongdokpaga loinana lekhidaba singi mafam dai kai khumnaba utkiba adumak landam adongi miyamna taramna lobaga loinana afaba thabak oina unaki Myanmar dagi changlak kiba kulai paiba chin kuki militant singna Manipur gi kuki militant singa pullaga maitai dagi lam mullaga homeland ama semnaba mangliba manglan thugai na ba thawai katuna mayuk nari ba lamdam sigi volunteer singa made Manipur kaiba yaroi kuki singi to khaiba lengak thamba yaroi haina lauri ba miyam da chief minister gi khongchet aduna anoba thongna gi ihul ama pire haina so phongdok narakle hiram asigi matang da khwaramban ima kaithel gi lukmai self ki general secretary asem nirmalana new tv da hai ngarang chief minister birena misi mina thokliba khoizuman tabida chatuna awana taraba imung singdana tana miyam ga unakiba adumakna ko ki militant singdaki ngakthokna ba lan thengnari ba miyam da tasengna thona haple ngarang taseng namak akhoi gi CM na hana mana tumin leiram bado akhoi nungai jade ba kai da makta no miyam na siam na wara ga tumin na leiri se hoi magi to khai ba thabak mayam amati tawram gani adugi mayam akhoi miyam mamang da innocent people mayam common people mayam gi mamang da di akhoi gi CM amana action lauri haibado ngarang simadi akhoi ure haba hojik CM na laurai ba sigi khongthang se taseng namak yam nungai jai simakta na akhoi da pangal happy ba CM mak na smaina na taseng namak thawai hakchang yauna lan daga yaubirak pa se akhoi se lan se ngamani kaina khanbado aduna matung tarak padasu akhoi gi CM katang nataba MLA yankai simaksu asumaina yauksen biraga akhoi leiri akhoi na assembly da wasaki bado akhoi gi lebak se kanana ba akhoi na same ki ba dugumba constitution si gi bylaw da moina saki ba wasak mayam do thabak oina onthok piro haba aduga MLA tara ama constitution thugai raga thokki base masimaksu mugoi dandi pigadam neba kari no da constitution da moi changak pa assembly da di moina hagi ba matam da di ngakani haiba moi wasakti sakki baneba kari no moina marakta thugai ra maga thokri se masigi punishment de makoi pangpam thokpani aduga makhata ba matam da akoina CM dagi pamjari basina hojik lanjen na ragli ba mayam se magi yumpham dagi masa makna pokcha ba masa maki laibak sida refugee oina leiri ba kangbu se mafam da hanjal hanbiu magi ipa ipuna thamamba magi yumpham sing do chap chana hanjal hanbiu masi maktana separate administration ju ya haloi da bagi maram mama oiga doini Ima kaithel gi lungmai self ki advisor mayangbam kunjabina sud nahal makai tumina leiba manba maongda leiruraga ngarang chief minister na khoizuman tabida chaluba simak afabani haina phongdorakli Maira pai bi singna mafam namakta wakat me phami basidi India government na su Manipur yamna mirai wi ba haiba tare maitai sibu hauji makthoi ba irang sida su kukina India ga natraga Manipur sarkar ga kari gumbo wafam ma inarura ga su sokpadi maitai masada dum sokba kari maramgi da maitai masa sing sibu India sarkar na nungsida bano India gi home minister lakpira maga misana thajaba thambira maga mi amamam sibagi maman lak tara pirani hairamaga lak tara du su pibiram banataba seng na di wahai du di haibiram maga satkiba mahak masamak Manipur da leina su Manipur gi irang di su nem thadaba mafam du da kari gumba wafam mata tawbiram daba ima singna khwangche setuna hing tumdana Manipur da gi asam laifan lokthok pigro sam laifan hangiba matamda tawnagi ba irang makhoi kawram giroi laman khumba mali haibana singba wafam mayam ma hairaga su ami sana di thawai biramdare Manipur da haukiba me ahumdagi hauduna ngasi fawa thokliba irang asina micham miyam asuki matik wanaraba matam asida national highway singi nakyata khundariba miyoi singna national highway tingbagi thabak chathariba ase athuba matamda handok pi haina kangla tongbi bazar board number 11 singi puning jingshilakli
Kanglatongbi Bazar Board ki Secretary W Sana Hanbina Fongdorakpada Manipurda thokliba irang asigi khudong chaba lauduna National Highway thingzinbagi thabak chatharakpa asi athuba matamda tokpiu highway asi Tingzinbagi thabak chathaba asina Manipurda lediba mipum khudimak adugi matik awaba ama oide haki National Highway asibo fawduna Manipurgi mapanda mahai masing damba chatkadaba mahairoi singamadi ana laying chatkadaba kaya lambi ase tingkibana chatpangamdana lediba asigi khanbiduna athuba matamda hangdok pinaba apel tawrakle magna makha taraduna hai athuba matamda hauzik tawriba ban ase hangdok piduna prajamiyanggi awaba ase kokhanbiu haina so fongdoki National Highway jina thingi bagi makhada leiba khoi myam ji di suke mati khaingai letana awa bagi masak oire aduda ngasi dagi bal hange na radio pahog de haibire aduga huji amuk bal hangba ya de na atopa kuki gi party amana amuk thinga laye masi jigi matang asida yaraga di athuba matamda banje hangbire raga akhoi khatana tana jati kangbu punimak awa bataraga leire chaba thakpa adagi leibham chabham gi wa ba chentu chenjin tawba ma isa Sulari tamba chatpa aruba laina Manipurda yengba ngamdaba kaya amaju mapanda la yengba puninga gi paisa paijadaba flight ta paiba ngamdaba kangbuju suki mati awaba se thengnare aduna athuba matamda yaraga je banje hangtopire raga praja mayam gi awaba se kokhanbiwana thamjari Sekmai AC ge manung chanalaiba laikin thabe nongthongban kang khongnang Pokpi singsang paringi akoibada nakna leiba maitai khun singdang ase ayupung mari khara helakpada kuki militant singna nomai round kaya kapsinduna landarakpadagi khun ngak leba village volunteer singna handana pung anirom nomai kapna kre thaudok aduda asokaman apan nangkibagi pau hauzik fawagi oinadi fangbangam Imphal Airport da leiba Air India ki ATO na issue toba flight ticket da Imphal Airport ki address da lamka hapsil lakpasi mahiruluf tarukna tarai na laude Air India na semdok tuna sengdok trabadi afafata khuding makitek jak bomba Air India Imphal ki ATO na bugada bani haina MSF desam ki SA suk amadi AMS ki president singna thadrok pa apun bacherol amana section wa thamlakle hauzik thok leba irang marak asida birti kendra international airport Imphal de lamka hapsil lakpa haibase lamdam sigi miam amadi lam asida atamnana singnarakpani Air India gi maikedi miyam da lale haizajabadi Air India gi flight miyam na tongbi ganu haina mahiruluf sing asin apel tarakle Sin kuki narco terrorist singna meitei miyam da tha ni chupna chatharakli ba terrorist ki thabak ngasi fawba le palaitri masida India lengak amadi Manipur lengak na Manipur gi meitei miyam bo ngak thokpa ngamdri India lengak na sochin kuki narco terrorist singbu sugi ground rule thugai bagi damak matik chaba cherak pi bagi mahod na koina na instant duna maitei singbu muthat na ba honarabra haina kokomina hanglakle fibam ase yenglurabadi India lengak na chin kuki narco terrorist singna Manipur gi leimaida anoba golden triangle ama sagal lakna ba honari ba asida ayaba pithoklabra haina kokomina chingna ba faure maram asina malim gi lewak miyam da India gi asigum laba thaurang asik khanghanduna achuba wild fangnana ba kokomina su honaragani hari Chin kuki narco terrorist singbu warak watem naba amadi laksin naba state force na honarakpada Central Security Force singna thodok mafam kayada apanba ayetpa amadi athingba pirakliba asi paliba Manipur lenga ki lengak lon asigi makhada mathau tawriba state force amadi concerned department singi legitimation later bara amadi India lengak na Manipur gi state lengak asida manadaba micheng ama thamlabara haina miyam na hangnarakle numit homful chupna satharak laba tangdu leita da bafibam asi malemna khwaidagi chawba democratic country ni haina launariba India lengak na kari su tawba ngamdaba maongda leidiba asi undemocratic oiba thawongni India gi Prime Minister Narendra Modi na wathok asigi matang da wahi amata fongdoktana tumina lesiliba asi responsibility amata lauroidaba India gi Prime Minister ama oirabra amadi asuk yamba lamdam asigi mamal yamlaba miyoi kaya leikidaba asigi mamal mahaki mafamda kari amata leitrabra haina kokomina miyangi mihut sinduna hanglakli warushin ama athubada puraknaba honadrabadi maitei furuki apunba miyamna chin kuki narco terrorist singi mathakta amadi khuzin thaurang asida khwaidagi chawna chenariba India government ki mayokta miyamgi apunba lan ama sojana lakpa yai masi India lenga ki thawongna Manipur gi maitei miyamda namduna Lauhangadawraba warif ni haina kokomigi media coordinator Somorendro Thoksomna thadropa cherol amana hairi Manipur gi chief minister Masa Mareng loina sat
ꯇꯣꯛꯄꯤꯈ꯭ꯔꯕ hang oire mangonda unified command lokthokre lanmi singda kariguma makhal amatagi order toba ngamdre pangal yaudraba chief minister oire unified command amadi peace committee gi chairman oiba ngamba chief minister ekhoi pami haina CPI manipur gi hanagi state secretary L Sotin Kumar na phungdokre imphal gi irawat bhavan da leiba CPI state office ki conference hall da bangtokba national solidarity day on peace in manipur haiba hiramda AIFB CPI CPIM amadi RSP na punna stenduna nongmagi oiba observation day bangtokre thoram aduda saruk yaraduna L Sotin Kumar na makhatan hai manipur gi hauzik oriba fibam asida India lenga ki prime minister amadi home minister na tumina leiriba karigino kari aronba agenda leibano haina hanglakle state asida khudakta santi hanjin hello su chatnariba kuki militant singna ground rule thugaijna micham miam da landariba se India lenga kamadi manipur lenga anina micheng sangu kuki militant singna tawning bata tawriba se India ki prime minister Narendra Modi na wai ama haibada pumna maklep kani kari maram gi damak tumina leiribano state asida sakti paiba kangbu sing chingna dabangamde paramilitary force singbu kuki militant sing ngak sena ba oina tawi kuki militant singna micham miam da nomai kapsilakpa matamda khudhan bangamde defend tobasu ngamde parliament lenga asinasu hukum toba ngamde haina mahangna makataki Manipur da karamna kuki militant sing changaki chori shiva chapan matfu ni panda Burma adum Ansan Suchi gi sarkar aibam thokpa da sakti pahendana niya ga kala energy gi FP mayam ampin majority panoba madu ba energy gi sarkar aibam thokpa da madu pahendana military gi sason laki madu maram warkanda military lenga ki makhada ni gum dagi Burma dagi kuki militant kaya amadi Burmese kaya energy kaya sanchalan konkret kiyo madamdi sarkara lekun da goyi lekun siling adu lena maram chadu sa kambu jeda thame adu lena Burma da thame kaya goyi lekun sa siling energy ki sarkar matam rele election ki matam tar badle amuka sarkar do Ansan Suchi Sinadar matungda ojek military sarkar sigi mayok da civil war corporation se masik mayok da makan kaya bombing da siko kaya satram matungda kuki militant PCF and kamu se kulai parka da ising da gudi goraga manipur se jala kasanda ku isu kamu siga sandar bakanda moi homeland am se lo gi makta ekoi manipur da landar tane Thoram aduda L Sotin Kumar former state secretary CPI Manipur Maistam Sakhi president all Manipur Nupi Marub Kedrimayum Santi CPIM L Thoiren secretary CPI Amadi Manoranjan secretary RSP na thoiba mithunglen oina saruyaki Numitara mangani gi matung Amit Sahana Manipur da amuk halakduna santi purakani haina Manipur gi miyam da thazaba piram laga hauzik fawa central government na karisu tawbidana tha ani farba fawa lenga ama palaga noma kangdana lamdamasi gi micham singbu koke militant singna otpa neiba chathariba si yamna pende lamdamasi gi miyam na Miyam Pumana Lau Singu ba Fangdana Mahiroi Singna Mahitamba Fangdringai Cherak Asida political parties Singi Oiba politics drama sana biganu haina forum for restoration of peace ki convener Asang Kasarna Fongdokre Wafama Singasi Kamzong district ki manung Chanalaiba Chadong New Village Japongmi Singa Unabada Fongdoki bani Numit Mangani gi manung da Santi Purak Trabadi Manipurda Leriba Kanglof Kuding Maki Oiba Kanba Khongzang Changsilagani Haiki Central government na ngasi phawbada karimata migen changbidadana thau sabidadana akhoi gi state da laksu lakbidaba ado karimata haisu haidana sum leirakpasida masi karigino haibase akhoi manipur da leiriba mi pungkhudi makna moroina forum for restoration of peace ichi now naga imphal base duga ichi now maite pangal na luchinba forum asina angakpa khoina phontok chari megi 2930 da Home Minister Amit Shah na laraga mayam meeting phamkiba matamda mana chalamdai da haikibase after 15 days da amuk ma halakani Manipur da peace le halani haibase mana commitment pirambani ngasi laksu lakhidre thabak oina su panthokidre madugi matungda chingdana mana yengsalani tambaktana CM da yengsal halani ni haina hairaga thokliba punamak aikhoida yamna controversial achauba ma aikhoida pbk situation sigi tamakta concern tawdarabra lan atum tawnaraga nomai kapna halaga mi si halaga lawsu udadana school su kadadana office su kadana mi mayam se mik painaraga tawpham khangna leiriba marak sida karamba aikhoi se world planet hinglibano haibase aikhoi forum na hangjari maramdi yamna chaukakraba computerized adugi age asigi matam sida mi gi country da lan tawna dadana diplomacy da peace ki dialogue
dialogue tawraga loina loisanba amicable solution purakpa yabagi madugi generation asida manipur asida adum lan taholaga nongmai kapna halaga awaba kaya thenaraga dum lehali sidi akhoi manipur gi parja sing sidi india gi parja natarabra haibase central government da khoina hangjari Nakal Amaromda Chadong New Village ke senior citizens ke chairman ngasating kasarna phongdorakpada Maikay amada santi fangna ba honarabasu nakal amaromda nongma kangdana nongmai kaptana leirabadi karamna santi purakani Sadong Village ke khunja sina ana ayek yarakpa matamda khul wangma landana laing bachat pangamdana awaba kaya mayuk naduna leiri handak thokliba irang asi India government na yongna lamhuida tel yenbagum tangdu leita daba matau amada Manipur miyambo kangkhong chaiba fibam amada lehliba si tobiganu athuba matamda santi purakpa pami haina mahakna makataki Lahe toruk padige nasi fawi manung da jing da lei riba khoi su sa phang tha phang khang da na kayam awaba ta na le tang kontre ke april ge tha da ai mix ya da na doctor da chapan adu da doctor na hai tan trani thoi da mu ka law hai na che am pi ri amu chaka da ma tam da tan truk mai ge adu da de irang tan thri de haur bni na tan truk te ge de irang kan khalap pat na ai isuni pa ando tele da chaka da ba adu da chapan pa kari se airport outring da me mayam kana tawga ai shuni page kari thukai pi kreba irang da mesi fawa da kari sendri ai jo tantran thoi da law hai to mesi fawa da latre maram di irang asena tappa ya da be maram mo itna mesi fawa da Kuki militant singna aki akhang pibadagi low ubada khudong chararoidaba mafam sing puna lam hector lising mga hena Manipur lengak na puthok libasi Irawat Foundation Manipur na survey chaluba matamda punna lam hector lising tara hena thengnari hari Imphal Major Khulta leiba Manipur Press Club ta paumi singaunaba amada love asiki president Kunja mayum kopen luwang na hai lamdam asida hauzik thokliba irang asina maram oiraga lamdam asigi miyam asuki matik ware hena wari badi lomi sing ngami singna Chingkhong chingya da satuna Susan nomjariba asida kuki militant singna tanthorakpa amadi aki akhang piriba asini asiguma thawang asi Irawat Foundation Manipur na awang pathak ta condemn tawi hari Manipur gi apunbagi saktam kaiba yaroi haina ima event singna hona jariba asida tear gas smoke bomb kapsinduna tan khaibagi mau chingya tamyada chatuna lomi singna lau singu tawbada thengnari bawaba se kokna bangak senbiu haiki lam hector lising tara hena low uba yadrabadi chinjak tamipan hena tangba India da haizen nonjadrabadi chaba fanglakta bayai maram asina Manipur lengakna thongna lingzel puthok piduna low uba yahanbiu natrabadi thoklebe irang asidagi hena chawba chinjak irang ama thoklakpa yai haina mahakna makhataki Manipur government ki side tegi affected oriba villaging kuki militants na threat pi badagi nomai kapsilak badagi aki khangnang badagi ubang amaroi hana moina identify tawba lofam sing yauna hector lising manga gi mathakta Manipur government na identify tawi adubu makhoina puthoiba poto khoina lali natraga sumigi wafam natabida ahen bakhara lofam wangurum da natraga Bisempur district ki iringba maktada 150 hectares sing hena lo uba yahodre iringba haiba khunji da salakanda khun changba yahodabagi akhoi thomi singna mitmak na urapagi pawdam amakha akhoi leijai leimaram da samaga yankai hectare 150 hectares si uba yahode government na pi ba moigi keno singduga akhoi ga khara khara di dum khena ba leiba masi loi samjalakanda punna overall punjalakanda khoina phangjar pose 10,000 hectares hena Manipur da lo uba yadre Manipur gi mafam kharada irang asi nemthare haina laurabasu atoba mafam singda nongma kangdana nongmai kapnaba yum kai mai thavgi thabak lep laitana chathari haina Manipur State Committee of Democratic Varatiya Samaj Party na thadropa cherol amana hairi thokleba irang asibu ngak senaba India government na central dagi thazillaki ba security force singna khurak hangdana leiraba mafam asida yumthangnari ba Myanmar rom dagi nongmai lord khara nongmanini gi mamangda Manipur da pusilaki habigi pau kaya pauche singda phongna kiba sina takpadi Manipurda leiriba Central Force sing asina makhoigi tawfam thokpa mathau ningthina tawdana tumina asaba murti amagum yengduna leithoklabra haina su hanglakle loinena masing yamlaba security force sing marakta akiba machet amata yaudana yamlaba khulai sing pusillakiba asina
Masidagi Toklapa Kudong Tigadaba Todok Karamba Makalgi Kudong Tiba Toklakani Haiba Central Security Force Singna Kantafam Togi Hainasu Gerald Asida Mayak Lana Iri Amaromda India Lengaki Makada Ladiba Central Force Singna Lo Kaina Chonglapa Foreign Immigrants Singbu Cheksin Ngak Senbagi Mahuta More Town da deploy Toduna Ladiba Manipur Police Commander Personnel Singda Ladiba Station Asidagi Man Get Forward Losin Bagi Lonsin Bagi Tavak Jatarakpa Asina Takpadi Leivak Asiki Lobu Singna Duna Makoina Towling Bata Tauribagi Tawang Asi Dumina Yeduna Laitopangam Loihaina, Manipur State Committee Democratic Varatiya Samas Party State Secretary, Kaisham Anana Kutik Iduna Tadaropa Gerald Amana Kanglakli. Churchanpur dagi Maitaibu Tanthoknaba Chahi Lisang Sina Saro Toduna Lakpudo Hokibame Humda, Sinkuki Jo Tribe Singna Maitegi Yum Sing Loina Maitaduna Tanthorakpadagidi, Apamba Tungle Kaladuna Tha Aniki Mamada Churchanpur Town Landmark Oiramba, Fazarba Yum, Dukan Amadi Lisan Kayal, Leblamba Mafam Sing Hausiti ZRA Amasung Kuki Kulai Piper Singi Marakta Munabagi Lantokpa Hokre, Haukiba Zun Taranipangi Numidang Wairamda Churchanpur da Kundariba, ZRA Amasung Kuki Singi Marakta Maitegi Lam Amadi Lantum, Yanabaki Wahauda Yana Daba Thorakpadagi Makoi Masal Nomai Kapnaki, Matam Chan Assam Rafaski troops sing Sangsinduna Marak Tatpadagi Todok to the Maiki Anida, Asok Apan Yahodre Harry, Amarom Todok Adobu Indigenous Travel Leaders Forum ITLF Nayam Ikai Ningai Oiba Tawong ni Haraduna, Adugumba Tawong Adu, Hausik Makoina Chatariba Manipuriki Tokana Tabagi Lanchung Asida, Joba Panba Ama Oide Haina Gerald Amada Fongtokiba Laikre, Hausik Churchanpur da Tokliba, Sak Tangba Hidak Lagtak Fangdabagi Awabagi Matagda, Nungzu Tayorokpa Asinasu Hana Waduna Ladiba Churchanpur Gimiam da Amuka Hen Awaba Mayok na Halibani Haina, ITLF ki Media and Publicity in Charge, Ginja Walzong na Tokiba Gerald Amada Pali, Asigumba Manungi Oiba Violence ki Todok Sing Asi Quidiki Maru Oide Haina Gerald Aduna Makatari. Arobeda Maroba Pao Mohana Pizari. Atuba Matanda Ching Amadi Tamda Sariba Bunker Sing State Amazon Central Force ki Combined Team Sing na Loktopa Horagani Haida Chief Minister and Birena Lautokre. Manipur ki apun bagi saktam singna rakba khudumaki mayokta UCM na lepli Manipur ki lam machet amata mitokta piroi haina UCM ki president na amokhanna phongdokre. Chief Minister and Birena ngarang khoizuman tabida kuki militant singna kunja volunteer hum hatkiba mafumda chatuna yen simkhibaduna Manipur kanna balanjongda thona ki inot pire. Northeast Window TV na sandok sa riba numidangi pao matang asida loy sa remiyang tabri pa singbu amuka hanna chan mabam na kurumjari.